Sekmai Police Station ki manung chana leiba Maharabi lamkhaida mapu masak khangdaba access 125 scooter ama khamduna leirambadagi bomb plan tawramgadra haiduna manak nakpada leiba music mi painarure tungda BDDS team lakuna yensalaba matungda dongchininga eba posak yawramdabadagi Sekmai Police Station da Lokhatre Police dagi fangba paugi matung in hairiba gari asi Mapham asida khamduna leiba numit humni sure manak nakpada leiba khunja sing oiramgadra haiduna khalubani adubo numit humni fasilagaba phawbada gari sing mapu tholaktabadagi bomb yawramgadra haina chingnabadagi BDDS team kauduna yenglubada mobile phone charger ama local DIC khara yawramkhibani hairi gari sing adugi number na MN01Y3881 silver machuni hairi Nakalamaromda ngasi Chusur Transport Mini Secretariat Building New Construction Manakta Hauba Upanbi amada explosive yawramba yai haina chingnaba solar lamp ama leirambadagi manak nakpada leiba miyam mi painarure tungda manak nakpada leiba AR gi team ama Manipuri Police BDS team gi instruction makhada posak adu yengbada sizinaba yadraba solar lamp ama oiramkibani hairiba solar lamp adu wakhal tadrabi nupi amana thamlambani haina pawsna makhatari